Hida kap kanu hairuba ama fare COVID vaccine gi maramda lana sandoktuna miyam da hida kap kanu hairuba lairenjam awang mekwala dagi khoisnam Santi Kumar chahi nifuga mathoi apokpa KH jila pulis na ngarang numidang pharaba matungda ngasi court putoklaga numit mangani gi remand lawkhre ibom chana Imphal West ki Herojit na Imphal East ki SP IPS MPS officer kuntraga tarit ki pham nauna hongdok hongjin tawkhibaga loinana Thoubal SP oiramba Dr. S Ibom Chana Imphal West District ki SP oiraga ahum suba IRB ki CO N Herojit na Imphal East District ki SP oiraga ne Joint Secretary DP na ngasi IPS amasung MPS officer kuntraga tarit ki transfer and posting ki order thokibane order adugi matungina Imphal West SP oiramba K Megachandra na SP nap in charge oina posting pikibane Imphal East ki SP N Herojit mitai na oikibaga loinana hana district asigi SP oiramba H Jogechandra na SP Thoubal gi phampu khre Bisnupur gi SP Priyadarsni Laisram na ani suba IRB gi CO oiraga district asigi SP in charge oina Hobson Sapam na phampu khre Ukhrul gi SP oiramba ki Ajit Kumar SP traffic ki phampuraga Saujiana Singh na Ukhrul gi SP oiraga ne Ferzol amasung Kamjong district ki SP Singh mathang sinna Lakhyai Sharma amasung Ravi Chowdhury na oiraga Kangpokpi District amasung Churachandpur District ki SP Singna mathang sitna Karthik Maladi amadi Savananda Suverna na oiragani haina cherol aduna phongdokhi Ingawale Pravin Datsobu Senapati District ki anoba SP oina posting pikhibaga loinana Arpan Yadubungsi amasung L Devenbu mathang sitna Tamenglong District amasung Chandel District ki SP oina posting pikhrei IPS officer taraga taruk amasung MPS officer kunga mathoi gi ngarang thokiba transfer and posting ki order adu khudaktagi makha taba order ama thokriba phauba chanagani haina DP gi joint secretary L Bikram na thokiba cherol adu da palle COVID na si yong na wanaringai da education S na order ama thoklakliba se ngaktawa ngamde SP DPO COVID ki laina laichet asina awawa chaitheng kaya mayok na duna leiringai charakta education S na order ama thoklakliba se ngaktawa ngamde haina SP DPO gi cherol ama na haire SP DPO gi President Yunus Khan athorakpa cherol aman hai private school gi mahirui singdagi thagi fee chada yankhai logani aduga ozagi tolop na chada humudra pi na bakhangan khre haina pause da yawrakpa ase awaba pi ban natabra haina hangladuna amukta wakhal khanthabiyu covid ki laina laichat asina mamang sahida angang singgi admission tawhalaga lairik tamhandana tokhrabane amukka khara komle haina angang sing admission tawhankhi Madusu lairik tamdana tokhrei admission tawbada khomgat khiba senpham aduna karam tawbano haina su hangladuna school amadi college thingduna laklibase kayam kuirabage masida lainga ki oiba oza sing asigi toloptagi tawba yaba singdi leitabra haina su hangle lairaba nongmagi chara tanba imung kayagi masa masu singsu asamaga loinana private school singda tamhalle covid ki lockdown na sufam leitabana chaba phawba kari karamna tawsigi khallingai talak asida masigi warep ase Sumlibara haina su hanglakle COVID-19 gi Delta variant ase sandokpagi chang yamna wangi source Manipur yauna leibak asida sandokpa thengnariba COVID-19 gi Delta variant B16172 ase hanagi strain singdagi sandokpagi chang ase saruk amaga dasmik taruk hena wangi haina Manipur government ki health department ki phangba pawa mana haire pawa sigi matungina Delta variant ase Yumgumba khajinba mafamda hena sandokpagi changwangba maramna karigumba yum amada positive oibagi home isolation tawduna leiba mi yaurba mafam pumnamakta face mask siznagadavani haire masida sunatana hanadagi chanaduna lakpa covid laichet asibu ngakthongnaba covid appropriate behavior sing hena section na ngakna chatgadavani haire panba yabade manipur yauna india gi tongan ba mafam singda thengnariba covid 19 gi B1617 strain gi layas ama oiriba Delta variant hairaga khangnaba B1617 ase yamna hena sandokan ba amade hena phibam lusina nahanbagi oithokpa leiba maramna malemgi oina section nanaba very concern amani haina World Health Organization WHO na lauthokhiba laikhrabane agency dagi phangba pawgi matungina COVID-19 gi B1617 strain ase India da ahan boina thengnakhibane masigi tungda strain ase layong ahum thokna haibade B1617-1, B16712, B16173 haina khaidokibane WHO na chayolgi oina phongba COVID weekly
epidemiology update ta phongkiba matungina India gi anoba strain makhal asi researcher singna kupna thijilaba matungda strain makhal asi variant of concern amani haina me taraga mathoida laukthokhibani hairi hairiba B16172 variant asi malem gi tongan balaibak hompugani thoidasu sandokpa thengnari hairi oirakliba phibam asida virus asigi akhanaba strain sing asigi maming thonba nungainaba WHO na Greek ki alphabet sing sisinaduna maming thonana balepna khre hairi alpha beta gamma epsilon amadi delta haiba maming sing asi thonkhibani nakalamarom da covid-19 ngakthokna balaibak asida sisinariba covishield amadi covaxin vaccine makhal sing asi kapthoklaba miyoi singda covid-19 gi delta variant asinadi adumak nahanba ngami haina All India Institute of Medical Sciences AIMS na phongdokhibasu laikhrabane report asigi matungina India da hokhiba chahi gi October tha da thengnakhiba COVID-19 gi Delta variant ase Alpha variant singdagi chada nifu dagi na yankhai phauba hena sandokpa ngamme AIMS ki Institute of Genomics and Integrated Biology na chathaki study aduda hospital da layeng ba lakhiba miyoi hompuga humdoi da changyang chathaki hairiba miyoi hompuga humdoi asigi manung da miyoi yankhai gi humdoi de Covaxin gi ahan ba dose kapthoklaba miyoi oire loinana lemhoriba miyoi sing aduna Covishield kapa miyoi oire vaccine asigi dose ama kapkhraba miyoi singda laiset asi sandokpagi chang chada humbudraga taruk dasmik mapan oire loinana dose anima kapkhraba miyoi singdana chada hompu oire study asigi matungina alpha variant sing asisu vaccine kaplaba miyoi singda hena wangba thengnai haina report asina makhata na palle June kunga taruk tage marks uptrabasu yaragane Spain da COVID-19 pandemic na maram oiraga laibak aduda lairiba mipum khudingmakna yumdagi mapan thokpa matamda face mask umnaba laingak na semkiba policy adu lakliba June kun taruk tage de chanararoi haina Prime Minister Pedro Sanchez na ngasi phongdokhre laibak asida COVID-19 laina laichat sandorokpagi chang tapna control tawba ngamkhibaga loinana miyamna yumdagi mapan thorokpa matamda mask uptrabasu yahananaba mahaki laingak na phirep laukhibane Mamang sahigi me thadagi hauraga laibak adugi miyamna matam pumbada mark sizinaduna lakhibane panba yabadi Spain da COVID-19 laina laichana maram oiraga miyoi lising marifu hena sian khrabane angang hatpa nupi book tawkhre chahi ani subada ngaidiba angang kidnap tawraga hatpagi damakta masagi chahi nifu surabi nupi ama National Security Act NSA gi makhada book tawkhre accused nupi asi haukiba me thadagi jail da lairakhi Parvati Kaubi nupi asina Rites kauba angang nupa adubu phajinduna thamkhibane nupa masa adugi mama mapa singna mahakna taliba ransom gi demand piba ngamdabadagi mahakna angang adugi makhong makhutsing kakthatlaga amasung asiba haksang adu umangda langthokhi thangna maset kaklaba haksang adu Sonaha police station na kwanba asukpa umang amadagi recover tawkhi police na interrogation chathabada nupi asina crime adu haidok charakpadagi khongthang asi lakpane Circle Officer Danjay Kuswana hai asibak sang adu Daryapur umangda bora amada haplaga lairambadagi laukhatlaba matungda accused nupi asigi thabakta mateng pangkhiba Sangita kauba miyoi amasu fakhi adum oinamak mihat asigi chapchaba maram sengna khangba ngamdri amasung hatpada sizinaba khulai singsu phangba ngamdri Parbatina Riteski mapada tawkhiba ransom gi demand pirakpa ngamdabadagi mahakna mihat adubu mastermind tawkhibani haina officer asina makha takhi